Chief Minister Birena District ahumda nauna saba oxygen plant sing ngasi sangakhre aikhoi khanagumsi aikhoi amatani haiba wakalonda yumpham oiduna punna hingminasi Chief Minister COVID-19 laisut asidagi ngakthongnaba Leingakna laukhulakpa thabak thawrang singi manung channa ngasi Manipur gi chingi district ahum haibadi Chandel Ukhrul amadi Senapati da Leingak asina war phuting da nauna semgalakpa PSA oxygen plant sing ngasi Chief Minister na helicopter da koina jatuna sangaduna miyam da khusina khre loinana Manipur da lariba phurup khudingmak nungsinana khanadana aikhoi amatani haiba wakhalonda punna hingminasi haiba waphamsu Chief Minister na phongdokhre organic ki oiba ki hom puthokpada mai paklebe Manipur dagi thingsa gangtega Prime Minister Narendra Modi ga wari sanakhre Pradhan Mantri Kisan Samman Nidhi PS Kisan scheme gi mapan laksuba installment gi apunba senpham lupa crore lising taraga mapan samnga gi senpham Bharat ki lomi beneficiary crore mapan galak humbudraga mangada ngasi Prime Minister na release tawkhre ngasi gi thoram asiga mari lenana India gi state singi manungda mai paklaba farmers taruk khangatuna video conferencing gi khuthangda Prime Minister Narendra Modi ga wari sanakhe khangatlaba beneficiary taruki manungda Manipur gi Churasanpur district laiba organic ki home ge puthokpoda maming leirabe farmer thingsa gangte yaukhi ngasi Prime Minister ga wari sanaba thauram ase nungthil pung 12 ga minute 30 taba matamda Imphal West district ki lamsangda laiba Kurau Pokpi industrial state da pangthokhe maduda video conferencing ki khuthangda Prime Minister na thingsa gangte ga wari sanakhe thingsa gangte na Churasanpur gi Khoksabung Bungmol area da organic method sizinaduna ki home gi pothok marang kaina puthok lakhiba dugi damakta Prime Minister na mahakpu thagat pa phongdokhe Chief Minister N Biren na BDF singbu anauba mapok ama pokpi baga manare Riyaz Khan state asigi law and order miyam gi punsi amadi lanthum ngak sen bada achauba thokdang loriba BDF lising taraga yangkhaina chahi taraga humdo hena tanduna lakpa demand kaya ngasi Manipur gi Chief Minister N Biren na amatta sithadaduna demand draft singda sign tawbirakhiba numit ase BDF singbu anauba mapok ama pokpi khiba numit ama oina leihauragani haina All Manipur BDF Welfare Association gi president oina thaupuriba Riyaz Khan na press ta thadorokpa cherol ama na haide cherol asina hai ngarang All Manipur BDF Welfare Association gi Central Committee gi advisor Wangkhemsa Samjai President MD Riyaz Khan yauna committee gi mihut singa Chief Minister N Biren unaduna tongan ba BDF ki demand draft ahum Chief Minister da thabak oina pangthok pinanaba haijabada harau na CM na khuyak bibi rakhe loina na BDF lising taraga yangkhaina CM gi COVID-19 relief fund da mateng oina na ba transfer tawkhiba yauna case oina lupa lakh ahum ga lising hompumapan chamaga nifuga punna lupa lakh kuntaret CM COVID-19 relief fund da mateng pikhi haire ngarang Chief Minister da pisin kiba memorandum aduda palliba warol singni haina cherol asina hairibadi BDF singna tawriba duty ase police MR IRB ga chap manavana maram oiraga Manipur police na chanariba RR ase BDF singda chana hallo RR ase semlingaida regular police constable amana phangliba salary adugi chada humbudraga manga pigadabani amasung chahida tha 12 gi salary pibi yu haiba yauri haire loinana chahi khudinge BDF singi thagi honorarium dage professional tax oina lupa lising ani kakliba sigi mahuta BDF sing dage kaktaba amade hana kakhiba sing handoknaba director treasury ai bacherol yaure iroinana state asida lariba BDF singi chapsaba missing ase Ministry of Government of India da khangananaba updation thabada ayaba piba kaya mayek seng na palle loinana Chief Minister gi maphamda ngarang BDF ki lusingba singna phongdoki hairiba waphamde front line warrior ama oidiba BDF singda matik chaba incentive pibi na ba haijake maduda su Chief Minister na thajaba pirakhi haire ningsingba yai Chief Minister N Birena CM oirakpadagi ngasi fawbada BDF singi oiba casualty benefit death benefit amasung ration money iroinana honorarium kaya happy rakhe loinana darkar amage haijarubada harauna yabiba tanglaba lusingba mani haibada haimanba thokloi maduna CM da pisin kiba memorandum adu athubada thabak to onthok pirakani haibage thajabasu BDF lising taraga
यांखैना सीएम दा थाजब थमली हाइदे ऑपरेशन द ब्राउन शुगर का कोनना नुपा अमा अमदी चही हुंबुद्रा सुरबी नुपी अमा फारे इंडिपेंडेंस डे की मांगोइना इम्फाल वेस्ट डिस्ट्रिक्ट पुलिस ना सेक्शन थौरांग लखुटपगी मनुंग चन्ना ngasi district asigi SP Dr. S Ibomchagi lamjing makhada wangoi police station gi SDPO L Megachandra amadi OC Baifaina Lusingba police team amana Wainam Sawongbum area da ngasi ayuk pung mari dagina taruk makhai fauba combing operation chathakre combing operation aduda laikai aduda leiba miyoi ani dagi brown sugar ka konana faraba miyoi ani adude khulakpam Rausan Khan sahi nifugani pana pokpa laikhidraba amu achauba laifam oinam Sawongbung dam amade khulakpam ningol puyamayum ongbe ivesna chahi humbudra mapuroiba puyamayum Asraf Ali kawi haide miyoy ani asidage apikpa plastic khaw hompuga mangada haptuna thamlama brown sugar ni chingnaba polam sing fagat pangamdai fagalaba polam sing aduga wangoi police station da khusina khre haide Myanmar da lediba COVID-19 na naraba Mitai Singidamak MPP na hidak langthak mateng pangkhre Manipur state ka yumlo na duna lariba Myanmar da khunda duna lariba Mitai Singna COVID-19 laina laichat asina narak padage misi mina kaya yawrakpa asida mateng pangna bagi damakta Manipur People's Party MPP gi maikai dage ana layenge hidak langthak sing mateng pangkhre haina MPP gi Vice President Dr. S Ibomchana press ta thadorok pacherola ma da haire Leingak na state song ama Thamnaba Thabak Paikhatpa Houre Manipur Leingak ki Art and Culture Department ki Director NG Utamna Chauba Thogdang Logduna Manipur Leingak ki Oiba State Song ama Thamnaba Thabak Lokhutpa Houkre Pausi asina phangba paugi matungina de State Song oina khangatnaba maming lairaba isai ahum ahanba oina khangatkhi isai sing adude Sana Laibak Manipur Koloinangi Manipur Ho ima pokna pham lamdam nangumbi laite ima amade Anauba yuke anauba sapuduna laklo na harol semlasi anauba sangsar haiba isai ahum asini haide hairiba isai ahum asige manungda ani Sana Laibak Manipur amade ho ima pokna pham lamdam hairiba isai asigi aibana laikhidraba B Jayanta Kumar Sarmane aduga isai ani ase All India Radio na approve tawrabani anauba yuke anauba asapuduna laklo na harol haiba isai asina khuraijam falendron ivane aduga isai ase All India Radio na approve tawdriba isai ne pawasina hairiba isai ahum asigi manungda hauze Sana Laibak Manipur Koloinangi Manipur ase state song oina thambagi apamba Manipur gi praja section kayadagi phongdok narakpaga loinana Manipur Leingak ki maruoiba lusingba singnasu isai asibu state song oina thambagi apamba leire haiba tari loinana state song ama thamnabagi lokhalakpa asida Art and Culture gi coordinator oina thopuriba Bharat Leingak ki Sangit Natak Academy gi Central Committee gi member oibada natana Manipur gi saknaidaba saisakpa ma oiriba Samurai Lakpam Navachandra Sarama Naba Volcano na chauba thogdang logduna hotnari haire Nifuga humdoi suba AR amadi More Commando gi khutpu amana yamlaba nongmai amadi maru sing phagat khre Lakadoriba Independence Day Santi oina pangthoknabagi damak police na mafam kaya da section thorang lakhutpo oina paktaknana combing operation leptana chatharakpagi saruk ama oina ngarang numidang wairam pung 5:30 rom taba matamda Nifuga humdoi suba Assam Rifles amadi More Police Commando gi apunba khutpu amana More Ward number 7S Molzoda Thangjalet Haukip ki yumda thiba humbagi thabak chathavada yamlaba nongmai amadi nongmai maru kaya phagatpa ngamle haide phagatlaba khusu khulai sing adudi AK-57 rifle ani M16 rifle ani 9mm pistol ama SJ Saucer 9mm pistol ama Vereta pistol ama Chinese hand grenade ama AK-56 amasung M16 gi magazine mapan 9mm gi magazine mari 7.62 mm gi live round chahumgo hompu mathoi 5.6 ki live round kuntraga mathoi 9 mm gi live round kulhumdoi 0.38 mm gi live round mari small caliber round taret amasung binocular 8x ki amani haide fagalaba khulai sing adu More Police Station da sinakre haide COVID ki lanpham mayok naringai da Leingak na food crisis thorok na batawiganu lo Laibak miyam na COVID-19 pandemic lanpham mayok naringai asida Leingak na food crisis amuk thorok na ba Barton tawiganu haina kaksing khunai chakhudanba lupna apil tawrakle loina na Leingak na control tawriba urea harasi phau pambi gi
संगदबा याद्रबा मचिंजाक अमनी हाइबसे लैंगाक अमदे मरी लेनबा डिपार्टमेंट ना काउथोकपीगनु हाइना कक्सिंग खुनाई चाखुटलुप की प्रेसिडेंट जितेन मोइरांगथेमना प्रेस थादरोप चेरोल असिन हाइदे चेरोल असिन हाइ इदमदम मणिपुर असि चिंजाकता मिपान तांगलमदे हाइबसे चेंग थादोकप थिंगबदगी थोखिबा मणिपुर की अनिसुबा नुपी लाना खुदमने सही खुदिंगी लौ उबदा यूरिया हार मथौ ताई हाइबसे लैंगाकना खंगना खंगना लौमी सिंगदा यूरिया हार लैंगाकना फंगनद्रिबा से लौमी सिंगी लंजाव अमा थोकपा गाइरिबरा नत्रगा इरमदम मणिपुर प्रजा सिंह असि पोथोक पुथोकपा यारोय अखोई नीरगा चारगा हिंसी हाइरिबरा हाइबदु एग्रीकल्चर मिनिस्टरना लौमी प्रजा मियामदा मयेक सेंगना खंगनबियु हाइरे चेरोल असिन हाइ ग्रेनरी ऑफ मणिपुर हाइना खंगनरिबा कक्सिंग लकोलगी पाक चाउबा से लाख तरुक लिसिंग हुम्पुहुमदोय चामग हुम्बुद्रा मरी एकर रोमने लाइबक फबना लकोल सिंग असे पाकना इसिंग इचाव अमदि इकंग नंगदबना मतम अयामदा मतम चाना लौ पानबा ngami हाइबसे मरी लेनबा डिपार्टमेंट की ऑफिशियल सिंगना खंगनरिबने अदुगा करिगिदमक मतम चाना कंट्रोल तौरिबा हार असे फंगनबा ngamdribano कक्सिंग डिस्ट्रिक्ट असिदा यूरिया बैग लिसिंग 35 हेना लैबदा हौजिक फावबदा बैग लिसिंग तरुक अदुगा सुगनु केंद्रदा बैग चहुम पुन्ना बैग लिसिंग मापनदगी हेना डिपार्टमेंट ना पीद्री हाइदे चेरोल असिन हाइ ओइरिबा फिबम मसिदा लैंगाकना हार मरांग काइना फंगहली हाइदिबने पाउसे टीवी दा हार फंगनबना लौमी दा हार फंगनबा ngamloi लैंगाकना मरी लेनबा डिपार्टमेंट ता हार मरांग काइना फंगनबिदुना लौमी सिंगदा हार फंगनबियो लोकल एमएलए नसु मतम चाना लौमी सिंगदा हार फंगनबा लौखटपा याबा थबक लौखटपियो एमएलए सिंगिदी अवाटपा लैते लौमी सिंगिदी खंगदे उदे हाइना लैथोकलबदे लौमी सिंगी अचोबा इहौ अमा सोइदना लाक्लगनी हाइबसे निंगसिंगबियु हाइना कक्सिंग खुनाई चाखुटहनबा लुपना मरी लेनबा खुदिंगमक्ता अपील तौरकले मणिपुर यूनिवर्सिटी ऑफ कल्चर बु सेंट्रल यूनिवर्सिटी की थाकता ओंखनबा निंगथौना पार्लियामेंट पुखटख्रे मणिपुर की अमतंगाइरबा मणिपुर यूनिवर्सिटी ऑफ कल्चर बु सेंट्रल यूनिवर्सिटी की थाकता ओंखटपिनबा ngasi राज्य सभा की एमपी निंगथौ सनाजाउबा लैसेंबना पार्लियामेंट पुखटख्रे हौखिबा नुमित कयानी बिहार दा लेपा लैतना अखाक अराउगा लोइनना नोंग चुबदगी ब्रजताबदा मियोय 15 सिरे अहुम सोकले हाइना एजेंसी की पाउना हाइदे थौदोक अदुदा लैखिद्रबा सिंगे इमुंगदा बिहार की चीफ मिनिस्टर न लुपा लाख मरी खेती पुरोन पीरगनी हाइना लाउथोखरे नुपा मचा अमना महाकी कादा लैमिनबा ममानबबु हालबा मतुंग फुमजिल्लमले महाराष्ट्र की नागपुर डिस्ट्रिक्ट की मनुंग चना लैबा दावा एरिया दा चही 16 सुरबा नुपा मचा अमना महाका अमतदा लैमिनबा चही 35 रोम सुरबा नुपा अमबु मरै यनबदगी हाटपगिदमक पुलिस न फारे थौदोक अदुदा सिरबा मियोय अदुगी ममिंग राजू नंदेश्वर अमदे मरा लैरबा मियोय अदुना देवनास वागोधी कवी हाइबा खंगबा ngamle हाइना पुलिस न फोंदोखे हाइबा थौदोक अदु हौखिबा थांजे नुमितकी नुमिदांगदा थोखिबनी हाइदे पुलिस न फोंदोरकपगी मतुंगिना का अमदा बारा शेयर तौमिनदुना लैमिनबा नुपा अनि असिगी मरक्ता नुमित अदुदा अकनबा मरै यनबदगी थौदोक असि थोखिबनी हाइखे थौदोक अदुदा लैखिद्रबा मियोय अदुगी मकोक्ता करिगुम्बा अथौबा पोसक अमना थिनबदगी खुदक्ता का अदुदा सिखे अदुगी मतुंग असिबा हक्सांग अदु अहांगबा मफम अमदा फुमजिनदुना मखोइगी का अदु निंगथीना सेंगदोकलबा मतुंग मिहाटपा अदुना खंगदबा सादुना का अदुदा अदुमक तुमखी हाइना पुलिसना मखा ताखे मखोय अनिमक कार मेकानिक ओइना मफम अमतदा पुन्ना थबक तौमिनबनी हाइरे मियोय अदु आईपीसी की मखादा मी हाटपगी मरालदा ngarang पुलिसना फागतख्रे मणिपुर स्टेट कोविड-19 की अपडेट हौखिबा पुंग 23 दा मियोय 3,000 टेस्ट तौबदा 153 पॉजिटिव ओइखि 8 लैखिद्रे ngasi की ओइना चादा 15.5 पॉजिटिविटी रेट ओइखि अरोइबदा ताबिरिबा पुमनमकपु थागतचरी।